juga pakta ngah cara angang sing sanga sana ga handro bani macha ton suno ogale rame Hello everyone, मैं पुनमकु सुष्मिता हुमोंगी चैनल दतराम नोचेरी मैम ngasi se Guru Nanak ki birthday siga ko ma game da hadi family punamak invite toraiba game ki makai dagi aduduna koi ngasi se kaino da game da kya haina ai loisalini bako ado chattabasu kuire haina chatkena loisalini edo ngasi di chatchana ne aina blog sunama age haina hangdi chatpada game se ta kana tawdeba mong chali do ngasi di aina chatchatna blog sunama age haina tawre adudi myam ai haji loisan ba lore aina asigi look se ngasi ai se sumana illaga chatke haina tawbune ba sumana tawra ado ai weather se ngasi jam ingbagine ai inrebado pusta si sari se inta agadi sol pai mathau ta de ko do sol do ngana ngani ke ne comfortable oi roi ne aina dum chi phanik sigi mathak ta ne coat amadi sande ba sigi coat che dum icham chamna simple oi na aina angang pura ga su chatoi bina do aina do comfortable oi bo mong da aina se challe ba ni mya sigi le hiding a sigi look noi chalani chatna bagi thoi ei mya de chatna video cinema ke Hello मैम अखोई हंजी गेट चंगे सिगा ममांग दा खोई चंगे हंजी खोई गुरुद्वारा की तरफ तो चतोइनी गुरुद्वारा का दोंदे लइबा ni मैम पुनम लाकनै फैमिली पुनम इनवाइट तरिनी सोन माइगे से सिसिना हेडक्वार्टर लैखंदा mamangda tawdi siga gi hall siga pije manungda chaun hall lei siga chaun lei moi ei de siga jam laktri ahum mari raktama lai sondasu koi lae koi change sonakanda mi मैम चाना लोना हलकपसु जावरे मै ngana tawbani mai khara thengbada hentore koi mana bising anabada मैम khoi jawre Gurudwara gi siga naksale मैम आई हंसी लाई ख्रम चंगेने तौरी मोगी लाई ख्रम हेक चंगम जिगसु खोंकुट हानब इसिंग टेंकी मचा अमसु थम्मी हादि दुगी इसिंग क्रॉस तौरब चंगनब हंजी जेंगमिनारसी
ꯃꯌꯥꯝ ꯁꯤꯁꯤꯅꯤ ꯃꯅꯨꯡꯒꯤ ꯚ꯭ꯌꯨꯁꯦ ꯃꯣꯏꯅ ꯌꯥꯝ ꯐꯖꯅ ꯁꯤꯒꯤꯁꯦ ꯗꯦꯀꯣꯔꯦꯁꯟ ꯇꯧꯅ ꯈꯣꯠꯇꯅ ꯌꯥꯝ ꯄꯤꯛꯇꯛꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ ꯑꯁꯦ ꯁꯤꯒ ꯂꯩꯔꯦ ꯃꯣꯏꯒꯤ ꯒꯨꯔꯨꯗ꯭ꯋꯥꯔꯥꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯌꯥꯝ ꯐꯖꯅ ꯇꯧꯔꯝꯃꯤ ꯁꯤꯁꯦ ꯑꯅꯧꯕ ꯁꯥꯕꯅꯤ ꯍꯥꯏꯗꯤ ꯍꯥꯟꯅꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯝꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯍꯟꯗꯛꯇ ꯑꯅꯧꯕ ꯁꯥꯕꯅꯤ ꯑꯗꯨꯏꯁꯨ ꯃꯣꯏ ꯌꯥꯝ ꯐꯖꯅ ꯁꯤ ꯂꯥꯡ ꯇꯧꯔꯝꯃꯤ ꯁꯤꯇꯁꯨ ꯅꯠꯇꯦ ꯃꯣꯏꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯁꯤꯒꯩꯁꯦ ꯐꯦꯃꯤꯂꯤ ꯂꯩꯁꯦ ꯄꯨꯝꯅꯃꯛ ꯃꯣꯏꯅ ꯀꯧꯕꯅꯤ ꯑꯗꯣ ꯀꯧꯔꯒ ꯁꯤꯒꯩꯁꯤꯒ ꯀꯅꯥꯝꯇ ꯐꯦꯃꯤꯂꯤꯗꯩ ꯀꯩꯗꯩ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗꯦ ꯃꯣꯏꯅ ꯄꯩꯁꯥꯁꯨ ꯀꯅꯥꯝꯗꯒꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯩꯁꯤꯒ ꯁꯔꯗꯥꯔꯖꯤ ꯂꯩꯕ ꯀꯥꯡꯕꯨꯁꯦ ꯃꯣꯏ ꯃꯁꯦꯟ ꯈꯛꯇꯅ ꯄꯩꯁా ꯈꯥꯏꯅꯔꯒ ꯑꯆꯧꯕ ꯑꯣꯏꯁꯨ ꯁꯤꯐꯥꯏ ꯑꯣꯏꯁꯨ ꯁꯔꯗꯥꯔꯖꯤ ꯈꯛꯇꯅ ꯄꯩꯁꯥ ꯈꯥꯏꯅꯔꯒ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯄꯤꯖ ꯄꯤꯊꯛ ꯇꯧꯏꯅꯤ ꯑꯗꯣ ꯃꯣꯏ ꯁꯤꯒꯩꯁꯤꯒ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯗꯁꯨ ꯆꯥꯛ ꯌꯦꯟꯁꯥꯡꯁꯨ ꯐꯖꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯁꯤꯒꯩꯁꯦ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯃꯤꯅꯁꯨꯅꯦ ꯃꯣꯏꯒꯤ ꯃꯌꯥꯝ ꯆꯥꯔꯤꯕꯁꯤꯒꯤꯅꯦ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯈꯣꯠꯄ ꯂꯣꯏꯅ ꯇꯧꯅꯩ ꯑꯉꯝꯕ ꯍꯥꯏꯗꯤ ꯏꯁꯣꯔꯒꯤꯅꯦꯅ ꯈꯜꯂꯒꯅꯦ ꯑꯉꯝꯕ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯟꯖꯤꯛ ꯍꯜꯂꯛꯑꯦ ꯃꯣꯏꯒꯤ ꯂꯟꯁꯇꯣ ꯂꯣꯏꯔꯦ ꯂꯟꯁ ꯇꯧ ꯂꯣꯏꯔꯒ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯄ ꯃꯇꯝꯗꯅꯦ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯃꯦꯟ ꯒꯦꯠꯇꯒꯤ ꯇꯧꯔꯒ ꯂꯥꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯈꯔ ꯁꯝꯅꯕ ꯍꯥꯏꯅ ꯂꯝꯕꯤꯁꯦ ꯃꯔꯛꯇꯒꯤ ꯇꯧꯔ ꯂꯥꯛꯑꯦꯕ ꯑꯗꯨꯗꯨꯅꯅꯤ ꯃꯣꯏꯒꯤ ꯃꯦꯟ ꯔꯣꯗꯇꯨ ꯑꯩ ꯂꯥꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯂꯝꯕꯤꯗꯤ ꯃꯔꯛꯇꯒꯤ ꯁꯝꯖꯤꯜꯂꯒ ꯂꯥꯛꯑꯦ ꯂꯒꯦꯅ ꯇꯧꯕꯗꯣ ꯁꯤꯒꯩꯁꯤꯒ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯗꯨꯝ ꯄꯥꯔꯛꯇ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯠꯈꯤꯒꯦꯅ ꯂꯥꯛꯑꯦ ꯄꯥꯔꯛꯇ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯠꯀꯦꯅ ꯑꯗꯣ ꯄꯥꯔꯛꯇ ꯑꯃꯨꯛ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯆꯠꯂꯅꯤ ꯑꯗꯨꯒ ꯄꯥꯔꯛꯇ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯑꯉꯥꯡꯁꯤꯡ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯜꯂꯒ ꯍꯟꯗ꯭ꯔꯣꯕꯅꯤ ꯃꯆꯥꯇꯣꯟꯁꯨ ꯅꯣꯛꯑꯒ ꯂꯩꯔꯝꯃꯤ ꯄꯥꯔꯛꯇ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛꯇꯪ ꯄꯥꯔꯛ ꯌꯧꯔꯦ ꯍꯦꯟꯊꯣꯏ ꯉꯥꯟꯕ ꯃꯥꯡꯈ꯭ꯔꯦ ꯂꯩꯔꯦ ꯃꯥꯗꯤ ꯁꯤꯒꯨꯝꯕꯁꯦ ꯀꯨꯏꯔꯦꯁꯦ ꯁꯥꯟꯅ ꯐꯪꯗꯕ ꯑꯩꯈꯣꯏ ꯍꯟꯖꯤꯛ ꯊꯣꯛꯂꯛꯑꯦ ꯄꯥꯔꯛꯇꯒꯤꯁꯨ ꯊꯣꯛꯂꯛꯑꯦ ꯃꯦꯟ ꯔꯣꯗꯇꯒꯤ ꯉꯁꯥꯏ ꯂꯥꯛꯄ ꯇꯥꯔꯗꯤ ꯁꯤ ꯂꯝꯕꯤꯁꯦ ꯆꯪꯗꯣꯏꯅꯤ ꯁꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯣꯔꯠꯀꯠꯇꯤ ꯂꯥꯛꯏꯅꯤ ꯍꯧꯖꯤꯛꯇꯤ ꯄꯥꯔꯛꯁꯤꯒ ꯂꯥꯛꯄꯗ ꯃꯦꯟ ꯂꯝꯕꯤꯗꯒꯤ ꯂꯥꯛꯑꯦ ꯂꯝꯕꯤ ꯑꯃ ꯍꯧꯅ ꯂꯩꯔꯦ ꯈꯨꯡꯒꯦ ꯃꯌꯥꯝ ꯄꯥꯜꯂꯤꯗꯣ ꯄꯤꯇ꯭ꯔꯨ ꯑꯉꯥꯡ ꯃꯌꯥꯝ ꯆꯥꯅꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯟꯖꯤꯛ ꯍꯜꯂꯛꯑꯦ ꯂꯝꯕꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯦꯟ ꯔꯣꯗꯇꯒꯤ ꯂꯥꯛꯑꯦ ꯁꯣ ꯅꯥꯀꯟꯗꯁꯨ RFꯀꯤ ꯅꯨꯄꯤꯁꯤꯡꯅ ꯄꯣꯁ ꯇꯧꯔꯒ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯊꯦꯠꯂꯒ ꯊꯝꯃꯤ ꯁꯤꯁꯤꯅꯤ ꯗꯦꯜꯂꯤꯒꯤ RF 103 ꯕꯇꯥꯂꯤꯌꯟꯒꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯆꯥꯎꯋꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯟꯖꯤꯛ ꯍꯜꯂꯛꯑꯒ ꯍꯟꯗꯛꯇꯤ ꯍꯜꯂꯛꯄꯗꯗꯤ ꯑꯩꯈꯣꯏ ꯄꯥꯔꯛꯇ ꯆꯪꯉꯨꯔ ꯂꯣꯏꯔꯒ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯃꯦꯟ ꯔꯣꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒ ꯍꯜꯂꯛꯑꯦ ꯉꯁꯥꯏ ꯆꯠꯄꯗꯨꯅ ꯍꯥꯏꯗꯤ ꯁꯣꯔꯠꯀꯥꯠꯇ ꯆꯠꯄꯅꯤꯅ ꯌꯥꯝ ꯁꯝꯅ ꯁꯣꯟꯗꯒꯤ ꯆꯪꯈꯔꯦ ꯑꯗꯣ ꯍꯜꯂꯛꯄꯗꯁꯨ ꯑꯩ ꯑꯗꯨꯝ ꯅꯝꯃꯒ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ
ꯍꯧꯖꯤꯛ ꯌꯧꯔꯛꯇꯣꯔꯦ ꯍꯧꯖꯤꯛ ꯁꯤꯁꯦꯅ ꯀꯣꯇꯔ ꯒꯥꯔꯗꯀꯤ ꯃꯅꯥꯛꯅꯤ ꯁꯤꯒꯤꯁꯦ ꯀꯣꯇꯔ ꯒꯥꯔꯗ ꯂꯩ ꯁꯤꯒꯁꯨ ꯂꯩꯔꯦ ꯀꯣꯇꯔ ꯒꯥꯔꯗ ꯌꯧꯔꯦ ꯃꯌꯥꯝ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯉꯩꯒꯤꯗꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯆꯠꯄ ꯈꯣꯠꯄꯒꯤ ꯋꯥꯅꯤ ꯍꯌꯦꯡ ꯀꯣꯟꯅ ꯌꯨꯝꯗ ꯍꯟꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯌꯥꯝ ꯅꯨꯡꯁꯤꯔꯛꯀꯗꯣꯏꯅꯤ ꯍꯥꯟꯅꯒꯤ ꯃꯇꯝꯗꯗꯤ ꯆꯠꯂꯨ ꯈꯣꯠꯂꯨꯕꯁꯦ ꯃꯤꯠ ꯈꯛꯅ ꯎꯔꯛꯄꯇꯅꯤ ꯑꯩꯈꯣꯏꯗ ꯃꯦꯃꯣꯔꯤ ꯑꯃ ꯂꯩꯍꯧꯗꯦ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤꯁꯦꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯁꯨ ꯂꯩꯍꯧꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯁꯨ ꯑꯗꯨꯝ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯣꯕꯥꯏꯜꯗ ꯔꯦꯀꯣꯔꯠ ꯑꯣꯏꯅ ꯂꯩꯍꯧꯗ꯭ꯔꯕꯅꯤ ꯑꯗꯨꯏꯗꯨꯅ ꯑꯩꯅ ꯅꯝꯕꯁꯤꯒ ꯍꯥꯏꯗꯤ ꯌꯥꯝꯅꯁꯨ ꯁꯦꯇꯤꯁꯐꯦꯛꯁꯟ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯐꯝꯁꯤꯒ ꯍꯌꯦꯡ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕ ꯃꯐꯝꯅꯦꯅ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯦꯠ ꯌꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯄ ꯃꯇꯝꯗꯁꯨ ꯊꯤꯟꯕ ꯃꯇꯝꯗꯁꯨ ꯒꯥꯔꯤ ꯊꯥꯏꯌꯦꯕꯀꯣ ꯑꯗꯣ ꯒꯥꯔꯤ ꯊꯥꯕꯗꯣ ꯑꯩ ꯉꯁꯥꯏꯕꯨꯗꯤ ꯒꯥꯔꯤꯗꯣ ꯑꯉꯥꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯈꯣꯡꯅ ꯆꯠꯂꯁꯤ ꯑꯟꯇꯤ ꯁꯣꯔꯠꯀꯥꯠꯇꯒꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯒꯥꯔꯤꯗꯣ ꯇꯣꯡꯗ꯭ꯔꯦꯕ ꯑꯗꯣ ꯍꯜꯂꯛꯄꯗꯅ ꯑꯃꯨꯛꯅꯦ ꯍꯥꯏꯗꯤ ꯇꯤꯞ ꯑꯃ ꯊꯤꯟꯈ꯭ꯔꯒ ꯑꯃꯨꯛ ꯋꯥꯠꯂꯤꯕꯅꯦ ꯃꯣꯏ ꯕꯁ ꯑꯆꯧ ꯑꯆꯧꯕ ꯇꯧꯔꯒ ꯊꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯉꯥꯏꯔꯣꯏꯒꯦꯅ ꯄꯥꯔꯛꯇ ꯉꯥꯏꯍꯥꯛ ꯐꯝꯗꯣꯛꯑꯒ ꯑꯗꯣ ꯑꯩ ꯉꯥꯏꯔꯣꯏꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯑꯩ ꯍꯧꯖꯤꯛ ꯈꯣꯡꯅ ꯂꯥꯛꯑꯦ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯊꯣꯛꯂꯛꯑꯦ ꯂꯝꯕꯤꯁꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯗꯣꯏꯅꯤ ꯂꯝꯕꯤꯁꯦ ꯍꯧꯖꯤꯛ ꯈꯔꯅꯦ ꯁꯦꯝ ꯈꯣꯠꯂꯦꯕ ꯌꯥꯝ ꯀꯟꯅ ꯃꯦꯇ꯭ꯔꯣꯁꯨ ꯂꯥꯛꯀꯅꯤ ꯄ꯭ꯂꯁ ꯍꯥꯏꯋꯦꯁꯨ ꯂꯥꯛꯀꯅꯤ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯔꯦꯄꯤꯠ ꯑꯦꯛꯁꯟ ꯐꯣꯔꯁ 103 ꯕꯇꯥꯂꯤꯌꯟ ꯍꯥꯏꯅ ꯃꯌꯥꯝ ꯑꯩ ꯁꯤꯒ ꯂꯥꯛꯄꯒꯤ ꯋꯥꯔꯤꯁꯤꯁꯨ ꯅꯣꯡꯃ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯑꯩ ꯁꯤꯒ ꯂꯥꯛꯏꯁꯦ ꯂꯥꯛꯀꯅꯦꯅ ꯈꯪꯅ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯥꯔꯝ ꯂꯣꯏꯗꯣꯔꯕꯅꯦꯕ ꯑꯩ ꯁꯤꯒ ꯌꯥꯝ ꯀꯨꯏꯅꯁꯨ ꯂꯩꯔꯣꯏ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯪꯍꯧꯗꯅ ꯍꯥꯏꯗꯤ ꯁꯗꯟꯂꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯁꯤ ꯂꯥꯛꯄꯒꯤ ꯋꯥꯔꯤꯁꯤꯁꯨ ꯃꯌꯥꯝꯗ ꯅꯣꯡꯃ ꯁꯦꯌꯔ ꯇꯧꯖꯒꯦ ꯃꯌꯥꯝꯁꯦ ꯂꯝꯕꯤꯁꯦ ꯎꯔꯕꯁꯦ ꯑꯁꯤ ꯋꯥꯔꯜꯒꯁꯦ ꯍꯟꯗꯛꯇ ꯑꯅꯧꯕ ꯁꯥꯔꯤꯅꯤ ꯈꯨꯗꯛꯇ ꯁꯤꯒ ꯍꯥꯏꯋꯦꯁꯨ ꯂꯥꯛꯇꯣꯏꯕꯀꯣ ꯑꯗꯨꯒ ꯃꯦꯇ꯭ꯔꯣꯁꯨ ꯂꯥꯛꯇꯣꯏꯕ ꯃꯦꯇ꯭ꯔꯣꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯃꯦꯇ꯭ꯔꯣꯁꯦ ꯂꯥꯛꯑꯗꯤ ꯄꯥꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯌꯥꯝ ꯑꯃꯅꯦ ꯍꯥꯏꯗꯤ ꯌꯨꯁ ꯇꯧꯗ꯭ꯔꯁꯨ ꯌꯥꯗ꯭ꯔꯕꯅꯤ ꯃꯦꯇ꯭ꯔꯣꯁꯦ ꯁꯥꯊꯤꯅ ꯐꯩ ꯍꯥꯏꯗꯤ ꯃꯤꯅꯤ ꯑꯄꯤꯛꯄ ꯏꯁꯇꯦꯁꯟ ꯄꯨꯝꯅꯃꯛꯇꯁꯨ ꯃꯦꯇ꯭ꯔꯣꯁꯦ ꯃꯥꯒꯤ ꯏꯁꯇꯣꯄꯤꯁ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯃꯦꯇ꯭ꯔꯣꯁꯦ ꯐꯩ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤꯒꯗꯤ ꯄꯣꯂꯨꯁꯟ ꯀꯩꯀꯥꯁꯦ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝ ꯃꯁꯥꯅ ꯑꯣꯇꯣꯃꯦꯇꯤꯛ ꯍꯦꯟꯅ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛꯇꯨꯗꯨꯒꯤ ꯁꯣꯂꯨꯁꯟ ꯑꯣꯏꯅꯕ ꯑꯗꯨꯝ ꯈꯔ मोसे सेम साब हौरैनेब अखोइदुगदि हंजितु जामना प्रॉब्लम से लेत्रिबनिना हंजितगी अखोइना एवॉइड तहौरदिने अखोइसे बचाव ओइदना लेदोइनेब दोनी मैम आई जुम जरगा मु ब्लॉग से नमागे दोइगी चैनल से लाइक एंड सब्सक्राइब सु खर तौबियो मैम सिगी दुकान से लंबी लापद लेयब अखोइगी हेक चतफम लंबीदुगा दुगैदुगा गना जूस नुंतिगी थइयब सि हेंथोंगामने स्कूल चपदा ngasi chuma halakpada gana juice thakena sigasu juice thaga lae अखोइ द असिगी हेक ममांग से असे अखोइ हेंथोंगामने तंबा स्कूल नि सिगा लेरे मैम अखोइ हंजिक जुमदा हले आई हंजिक जुमदा थुंगरे अदु मैम ngasi वीडियो सिग मै लेना आई मैम दा को वफम तंग सु रिक्वेस्ट तौजे होगे आईदी अमुबो हजिन जे अखोइ थोइबको मैते अमा ओइना मणिपुर थोइबसे सिगी मतंग दा वा हाइदी सोशल मीडिया की थोंग दा हाइबुदी हाइजद्री केगिने दि आई सु अनौबो ओइना चैनल सिगा लाखपनिना अदु आई मैम आईदी हजि यूनाइटेड नेशन थोलक्पा हजि थोलैबा क्राइसिस सेगा मै लेनाको अखोइ मैते सिंगु लाना उहलक्पगी मयामना मपानदा लेबा मयामना खंगदबनिना दुम मपानी पाव खरा अपोबो पाव खराना जुमफम ओरगा मोइना लाले खोलेना हाइना पुथोरैसिंदो अदुगी पुथोरको स्टेटमेंट दुगा मरी लेनाना ऑल मैते काउंसिलना सिलांगदुना हजि अखोइगी कैनोसे अखोइ मयाम ममांगना खतंग लान उहलिसे असिसिगी चुमथोंना बायना होनाइसे असिगे सिगासु मयामना सपोर्ट तौबिउ सिग्नेचर तौबसे मयामना सपोर्ट तौरे हाइदना लौदोइनी अदु आई इसामक्ति तौजखरे ngasi nate ngasi dagi numit 10 रो ममांगदा तौजखरे अदु अइने वीडियो से आइगी नेट से खतंग मोबाइल दा प्रॉब्लम होइबदगी अइना वीडियो से थेंगना अपलोड तौबनी अदु आइदी ममांगदा तौजखरे अदु मयाम तौदुलेदी मयाम सु तौसनबियो अदु हाइगेना तौजबनी अखोइसु मैते अमा ओइनाको देसादा लेरसु मणिपुर मपानदा लेरसु मनुंगदा लेरसु अखोइ मैतेदी मैतेनी अदुदुना तुम मयाम गी मफमदा लाना उबा हाइबसि नुगाइते अदुदुना मयामना तौदबा लेरसु तौसनबियो सि हारगई मतांग सिदा ngasi ब्लॉग से लोइसिनजरगे मयाम मफमदगी विदाय लौजरगे।